ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀ꯭ꯔꯥꯏꯝ ꯊ꯭ꯔꯤꯂꯔ ꯃꯤꯁꯇ꯭ꯔꯤꯕꯨ ꯄꯥꯝꯖꯕꯁꯤꯡꯒꯤꯗꯃꯛ ꯒ꯭ꯌꯥꯔꯥ ꯒ꯭ꯌꯥꯔꯥ 2024ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯏꯄꯤꯁꯣꯗ 9 ꯂꯩꯕ ꯋꯦꯕ ꯁꯤꯔꯤꯖ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯊꯧꯁꯥꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯅꯤꯡꯊꯤꯅ ꯇꯧꯗꯕꯅ ꯃꯤꯍꯥꯠ ꯃꯊꯪ ꯇꯧꯔꯛꯂꯕ ꯐꯥꯎꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯑꯆꯨꯝꯕ ꯄꯥꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯍꯨꯝꯅ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯋꯥꯌꯦꯜ ꯐꯪꯍꯟꯈꯤ ꯀꯔꯞꯁꯟꯅ ꯍꯥꯔꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯕ ꯇꯧꯈꯤ ꯑꯃꯗꯤ ꯀꯔꯝꯅ ꯃꯁꯤꯕꯨ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯒ꯭ꯌꯥꯔꯥ ꯒ꯭ꯌꯥꯔꯥꯒꯤ ꯑꯦꯄꯤꯁꯣꯗ ꯅꯝꯕꯔ 1 ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯗꯦꯍꯔꯥꯗꯨꯟꯗ ꯗꯨꯁꯦꯔꯥ ꯃꯦꯂꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯨꯝꯍꯩꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯅꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯁꯥꯎꯕꯒꯨꯝꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯛꯈꯪꯅꯕꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯄꯩꯁా ꯈꯔ ꯂꯧꯗꯨꯅ ꯈꯨꯖꯤ ꯎꯄꯤ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯆꯤꯝꯄꯥꯟꯖꯤꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯎꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯔꯛ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕꯒꯤ ꯇꯧꯔꯤꯕꯗꯨ ꯎꯍꯜꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯥꯏ ꯇꯧꯅꯕ ꯂꯤꯒꯤ ꯑꯀꯣꯟꯕ ꯔꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯆꯤꯝꯄꯥꯟꯖꯤꯒꯤ ꯃꯥꯛꯁ ꯑꯗꯨꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯗꯒꯤ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯔꯤꯡ ꯑꯗꯨ ꯂꯪꯗꯨꯅ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯛꯁ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯂꯧꯗꯕꯤꯗ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯁꯛ ꯎꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯇꯟ ꯀꯦꯟꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯡ ꯃꯀꯣꯏꯒ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯀꯇꯟ ꯀꯦꯟꯗꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯧꯕꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯌꯥꯡ ꯃꯀꯣꯏ ꯑꯗꯨꯕꯨ ꯃꯨꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯈꯨꯠꯇ ꯃꯌꯥꯡ ꯃꯀꯣꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯌꯥꯡ ꯃꯀꯣꯏ ꯑꯗꯨꯕꯨ ꯄꯤꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯎꯍꯧꯔꯝꯗꯦ ꯊꯧꯗꯣꯛ ꯑꯁꯤ 2001ꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 15 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯍꯤꯗꯨꯃꯛꯀꯤ ꯅꯣꯕꯦꯝꯕꯔ ꯇꯥꯡ 3 ꯑꯌꯨꯛ ꯄꯨꯡ 6ꯗ ꯉꯥꯃꯤ ꯑꯃꯅ ꯗꯦꯍꯔꯥꯗꯨꯟꯒꯤ ꯒꯪꯒꯥ ꯇꯣꯔꯕꯥꯟꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯎꯠꯂꯛꯏ ꯁꯤꯟ ꯑꯁꯤ ꯃꯦꯂꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯍꯥꯛꯅ ꯍꯤ ꯍꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯨꯡ ꯈꯔꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯍꯤꯗꯨ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯍꯥꯄꯨꯁꯤꯡꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯤꯡꯈꯠꯂꯛꯄꯗ ꯃꯦꯂꯥ ꯑꯗꯨꯗ ꯎꯈꯤꯕ ꯆꯤꯝꯄꯥꯟꯖꯤꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯇꯥꯎꯈꯠꯂꯛꯑꯝꯃꯤ ꯃꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯀꯪꯐꯥꯟꯗ ꯄꯨꯈꯠꯂꯛꯇꯨꯅ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯦꯂꯥ ꯃꯐꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯗꯨꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯝꯊꯕꯁꯨ ꯍꯧꯔꯕꯅ ꯃꯅꯝ ꯆꯦꯜꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯄꯤꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯈꯥꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯑꯃ ꯆꯠꯄ ꯎꯍꯜꯂꯛꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯤꯇꯤ ꯀꯧꯏ ꯍꯥꯏꯕꯁꯤ ꯄꯣꯁꯇꯔꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯆꯍꯤ 15 ꯑꯁꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯀꯦꯁ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯗꯤ ꯋꯥꯌꯦꯜꯕ ꯃꯇꯝꯗ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯔꯒꯅꯤ ꯍꯥꯏꯕꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯅꯧꯕ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯕꯤꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯛꯇꯣꯕꯔ ꯇꯥꯡ 19ꯗꯒꯤ ꯆꯠꯅꯔꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯂꯣ ꯑꯁꯤ ꯁꯤꯚꯤꯜ ꯀꯦꯁꯇꯃꯛ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯈꯨꯗꯤꯡꯃꯛ ꯖꯨꯔꯤꯗꯤꯛꯁꯟ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯗꯨ ꯆꯍꯤ 15 ꯅꯠꯇ꯭ꯔꯒꯅ 15ꯗꯒꯤ ꯍꯦꯜꯂꯒꯗꯤ ꯀꯣꯜ ꯀꯦꯁ ꯍꯥꯏꯗꯤ ꯀꯦꯁ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄ ꯀ꯭ꯂꯣꯖ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯄꯥꯔꯤꯕ ꯄꯥꯎ ꯑꯗꯨ IPS ꯁꯃꯤꯔ ꯚꯇꯤꯌꯥꯅꯁꯨ ꯇꯤꯚꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯅꯧꯕ ꯂꯣ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯗꯤꯇꯤꯒꯤ ꯃꯃꯥ ꯌꯥꯎꯅ ꯆꯠꯂꯤꯕ ꯔꯦꯂꯤ ꯑꯁꯤ ꯗꯦꯍꯔꯥꯗꯨꯟꯒꯤ ꯀ꯭ꯂꯣꯛ ꯇꯋꯔꯗ 2016ꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 23 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:05 ꯆꯠꯄ ꯃꯇꯝꯗ ꯔꯦꯂꯤ ꯑꯁꯤ ꯆꯠꯂꯤꯕꯅꯤ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯗꯦꯍꯔꯥꯗꯨꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯣ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯁꯟꯖꯅꯥ ꯇꯤꯋꯥꯔꯤ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤꯅꯤ
Sahi tara manga asi masagi justice pu ngai ba misakni. Numit humni gi matungdi anobu law asigi matung ina Aditi Tiwari gi case punsi suppa gi close tawkhragani. Madudagidi upai leitraba Aditi gi mama gi asa pumbasu kaikhragani haina reporter na phungdu. Yamleba reporter kayanasu Sanjana Tiwari gi mafamda Aditi gi wail asi phangnaroidra haina hangjalakpada Sanjana gyan mangduna leimai da takhirami. Aditi ngasi sahi kungamari suragadaba nupi masa amani. Haibadi mahapu miha tina hapikriba si Aditi na sahi mapan changakpa adwaidni. Laimai da tariba poster adubu nupa amana lokhatpiduna Sanjana da pirami. Nupa asi mamangi melada ukhiba nupa masa aduni. Mahangnadi Aditi bu mi amana pukhiba uhuribani. Matanduladi Aditi bu hatpikhini haibadi mahaksu khangmanati. Pumnamaksi khalduraga mahaksu thawai yamna nungaitribani. Aduga mahaki wakhalda Aditi na mangkhraba tungi wari ama ningsingda ami. Nupa masa asina sak saringai TV da karisu khangzadribi sahi nipan da ngaibi nupi masa ama Dusera melagi mafamdagi kidnap tawkhriba adu police ki investigation gi matung ina kidnapper aduna paisa gi demand tawrakhi. Asum kopna thijalakpada accused asi medical college da final year tamniba student amani haina TV da pawlaki. Aduga accused adugi photo so hablaki. Madu nupa masa aduna uraga nate asi aranmani nupa nate nupini hairaki. Masina tagli police singna case asi fazana investigation tawbidre. Tasengbadi nupa masa asina mioi adu nupini haibadi khangholibani. Mayamda karigumba amata haujik fawa angang asigi ming khanghandri. Aduna nupa masa adum haijabani. Pare wari makhada amuk laksi. Namak asi angang aduna sauraklaba nupa aduna ningsinglakpani. Apokpi Sanjana na kapladuna reporter da asumna hairi. Sahi tara manga mapung phare. Haujik fawa police singna mihatpa adu phap ngamdri. Aduga thamoi songna asumna makha tare. Ngasidei numit humnigi matungdei law asi pass tawduna Aditi gi case matam chuppa close tawkhragani. Haina kaptuna hairi. Aduga singnaba amaga loinana law asi bu handoktriba fawba police headquarter gi office mamangda hunger strike tawgani haina fondokli. Mathangi numita khabar gi headline oina Sanjana na statute of limitation gi mayokta matam kaktana hunger strike ki khongjang changsan khre haina yaropadu akoidu uhalai. Aduga police headquarter mamangda law asibu pamdaba singna law asi handokadabani haibagi kholaw kaya lawbudu akoida uhalai. Mikuptuda police officer nupi amasu station da yaurokpa akoina uhalai. Uhaliba police nupi asi DSP Bamika Rawatni. Mahakna gari da hek komnakpaga mamagi ko lakpadu paidabi kaktatuna station manungda hek changlakpaga asapot saduna leiriba makha thahaba officer amabu magi cabin da lau hairamaga magi cabin da sangki. Officer adugi ming Balwan Singh kawi. File khara pairaduna hathu prap sangai. DSP Bamika na mapalda oiriba sarangnaba asibu hairubada kaisu leitana Balwan na aduda kaisu luna khalunu madam. Lisaina phet kanthabada loina kai duna mayumda hangradabani haina yam thawa sadana irai lain hairakhi. Masita bada Bamika na sauna Balwan police ka gundagagi marakta khetnaba leibani. Victim singe family da aduguma mathong huktaba thabaktu tawganu. Haina ngangladuna mathak thongba IG na pirakpa list adu kadai chakhre haina hanglakpada Balman Singh du tuminna leibaduda kaino tuminna leirido hangai. Mathak thongba oirasu nupini haibaduda usitribani. Makhatana sahi tara manga mamangi case file do kadai chakhrage na nawang hanglaki. Balwan na record room da leiri. Hairaga IG na piramba list tu sign tawnaba pirami. Matang asida mamagi phone amuk laktuna handakti pairami. Mama na hanjin phone torokpai maram DSP Bamika agi mayum makai pamai matam hendokhidore haibagi madugidamata phone toraibani. DSP Bamika agi mama na makha tare. Mr. Pangi masanupa nangbu yengbala ai. Mapaldasu thabak tawi yamna phaba nupani. Sahi tara manga suraba case tu da sum tawra leiringai nayum makai pamai matam henkidorena hairaklam. DSP Bamika case asi investigation tawbada mayum phau pandabi leiribasigi maramsu makha tabada yaurakhini. Thabak yam chili hairaga phone tu su kakthale.
Tanzaduna file sabun nama puraktuna table da thami. Isau langiba bamikana karino sibo amon akai thamfamla haina khanglaw lawrakpada laklibaduna salam kolai. Laklibadu mamangda rally da ukhiba nupa aduni haidi ahoba singi nupa masa aduni. Numisina station asida mahaki join tawba numisu ahanmani. Bamikana nang anobra nang se ai kada no ukre. Nainital da posting tarambra hanglakpada balwana kariyam na duna posting haiba. Hauzikan protesters singa protest tawba kanna thawa yauribani. TV khabar da tattana urabani. Inspector Gyaarah asengma police nate sasinnabani. Mahangna police ki niyam thugaiduna police ki ijal loina manghale. Haina blame tawraduna wa sumasungalakpaduda Inspector Gyaarah na SI balwangi furita achapot chabaki sauce tairiba amadi furit khawda Thailand gi luxury spa gi ticket yauriba amadi khudangi gari mahangna uraduna asumna hairi. Police ki karamba ija sama mangdoba leiribage. Police ki ija Salman di mang takpa loirasidi. Khara lemhoriba dusu nakhoigumba aribo officer nakhoina loina losilagani hairaga furita pakpa sauce adu sidi Prakash ki yamna phawba dukan dugi samosa gi sauce ni ne. Ikai base khara khang police ki uniform bu adu motpa hairaga free khawde ticket tu lawjuna makhatari. Sidi Thai gi 7 star gi massage ki ni ne. Amutang nalpalising kunga manga. Ahum lakta lupalising humdraga manga. Marak sida Bamikana Gyaarah ki asigumba personality asida ngaktuna yengtuna leiribani. Inspector Gyaarah na mari harakpa sida ticket tu munge tawbada gari sisu atangmani ne. Sus company gi matamsu khangdaba nangna. SI amagi tulop sibo kayano. Madam da amta hangu. SI amagi tulop se lising kun mariga satre taragani pani. Travel amadi Daily allowance yauraga lising kuntra taruka chawaga kunmari khaktani. Nangdi sahi ani muki tolop se nakuta pairaga chatuna leiribore hairaga uncle haina koksinduna ikaiba piri. DSP Bamikana yare makha taranu haina lauri. Nangi behavior se karino. Police ama oiraga protester ga loina protest tawba asi nangi photo su khabar yauri. Nang code of conduct padabra. Minute ani khaktada nang suspend to bofau yai masi fagira haina seraklami. Inspector Gyaarah na amuk madam masida akaiba kaibu yawbage nupi asi haibadi sanjana tiwari asi police station sida aina uragliba se sahi tara manga sur sahi tara manga asi masa nupi bu hatpikhiba misak to putho haina ngairaklise adubu haujiksu mihaipa puthokpa ngamdri numit humni gi matungadi case asi close toragani anoba lu asigi matungina masi police akhoigi asoiba natabrane habiyu madam police akhoigi ikai khumnabana lu asibu protect tawgodoribra natragana lu asigi mayokta protest tawgodoribra haina hanglangmaga salam kolaga tolakli. DSP Bamikana mahakpu tanaduna asumna hai asigumba asuk sawba problem se nangonda leiragadi atopa thabak oina thiyo nangbu hiram amatada police officer oibagi matik sadina hairaga magi cabin da amuk sangki. Adugi matung Gyaarah na angang oiringai police na Aditi gi case ta prime suspect oiriba masak adu nupa nate nupi ni haina police station da laktuna police personnel khuding makta haijakibadu ulai. Angang oiriba Gyaarah na makota sejet police singa nupa na nate Aditi pukhibadu nupi na ni kan haijaki. Adubu kanana sumahaki watabi kide. Sillaga police station aduda kangaw na leiringai police constable amuna nangdi aduda kadorino salu namana pati kadal hanglakpada angang aduna selakpada police officer amada thingjalami. Masida uriba nupa asi Aditi gi case pu pairiba Inspector Saurya Anthowalni. Gyaarah na sorry hairaga inspector aduna purakpa waki-toki adubu piramduna amuk senkirami. Angang aduna chakhraga angang duna pairakpa sejet adu khungatuna karino na page tawbaga officer amana Mr. Anthowal SP sir na nahakpu meeting gidamakta ngaiduna leiri hairakpada si adubu padabi praprap laami. Mahakpu miyamna ngaiduna leirami ma hek yaroppaga SP su changlaktuna meeting adu horumi. Projector da kapthotuna Anthowal na hairi sir
25 October sarangna pung 8 nipan phawbada Aditi Tiwari asibu Dussehra Meladagi kidnap tawkhibani. Numittugi numidang pung 12 da kidnapper asina masak khangdaba number amadagi message laki. Kidnapper aduna lupa lakh 5 gi demand tawrakhibani. Aduga police ta haidotanaba su threaten tawrakhi. Karigumba amata matam asi 2001 ni. Matam sida lakh 5 gi value yamna chawi. Makha tase. Adubu hairiba senpham asi pireba phawba Aditi di yumda halakhide. Masigi matung Mr. Hardev Tiwari na police station da report tawrakhibani. Kudakta action su lakhotki. Investigation gi matung ina phone company dugi clue amadi fangki. Message thara iba phone adu nupa asigi phone dagini. Maming na Raghu Nautigal mahak Dehradun gi government medical college ta final year tamliba chhatra mani hairaga mahak gi college ki ID du uhali. Aduga makha tarai sir nupa masa asi numit kharani gi mamang da senkhre thiba khangkhidre. Sir aina khanbada hairakpada SP na kari khandama khaliba numit mari ni hokre. Aduga nangna khallaga dum lairiba. Anthwalna Sir, investigation makha sathari haibada SP na song na hogulaga nangi investigation aduna ai kedo haibno numi marini asi kamta tawdibi leiraga haujina amu engonda onsalakliba haina serami saiba khaknate anthwal na hotnariba pumba singtha bidaba karemnabagi maongsu ulibani SP na makha tarai maming sukhange leifam sukhange mahaki masak sukhangle Pumna makhang labasida sahi kungani thoita ngairiba ngakha si phawba phaba ngamdri aduga investigation makha sathari haina irai line khumli mapandana media singna kiuda leiri nakhoi khanglabra angang asi kanagi masano haibase Hardev Tiwari kabi gi ningthau last year the country asigi khwaidagi awang thagi mana literary award phangkhiba nupa adugi masano pini manglibase si minister na ahumlag surabane phone tawraklise pressure asina aidi humamo pikangai aduga nakhoina ningai dena leithori haina thina nganglai tanja asida constable ama sanglaktuna sir Aditi Tiwari ki asiba haksang Ganga Turen ge torban dei phang asumna hairakpada SP dudi angakpana pik thankhre aduga SP na mafam duda media na hana yawdringai ekhoina thuna yangna yawdaba yade chalu na hairaga yamna afinga faina SP ga loinena team adu satkirami adubu anthwal di adum lehauki mahaki asoiba kharana nupi masa adubu kanba ngamhodre khalubada mathwai aduki matik nungairamdi matam asi haurakpada ngami amana Aditya gi asiba haksang phangkiba mikup aduni mathangi sinda mokta Aditi gi mama mapana machabu identify tobala ami masagi thawai yawdraba haksang adu ubada Sanjana Tiwari khangprek khangduna masabu kauduna tengtha nawoina kaplami kaigi su kaploi mabuk thoki masagi thawai yawdraba haksang na mamang maktada leirabadudi mama oibi khuding na kapata bani anthwal amadi SP adusu tuminna yengma natana kar isu upalikite anthwal mara leiraba amagum nonthaduna laiki kapliba magi nupibu Hardev na awaba pumba mapukningda phadaduna magi nupibu themjinbiri matang asi pukning yamna nushiba sinnamani mapuloibana themjilabasu Sanjana di machabu yengduna kappa lepkide aduga yamna pendana karigi isabu kandribano nakhoi thengmankhre mahangna isasibu hatophekhre karigi ragam natuyalbu phaba ngamdribano haina yamna pendana lauduna phongdokli anthwalsu makok nonthaba natana upai likhide Mathangi sinda anthwal magi cabin da yamna pendana leibadu lei aduga mahaki monitor da 3rd November Panchachuli textile mill haiba notepad amaga forensic report haiba ani si uraki madubu mahakna laukhatlaga yengduna lerami madu kanana thamnambano haiba su mahak khangamde aduga karisu khanjaluduna table da amuk thamki mahak matha aroibida sarabani mangkhiba angang sina phanglabada public na kai tawrakani haina khanbada Aditi gi case file adu hangdokna mahak yamna ningamdana su yengni